ꯎꯔꯤ ꯁꯛꯇꯝꯗꯣ ꯅꯤꯡꯊꯤꯕꯤ ꯅꯣꯡꯊꯥꯡ ꯂꯩꯃꯒꯨꯝ ꯅꯤꯡꯊꯤꯖꯕꯤ ꯂꯤꯔꯨꯡ ꯇꯦꯜꯒꯨꯝ ꯉꯝꯖꯕꯤ ꯄꯤꯁꯨꯝ ꯃꯅꯤ ꯃꯥꯏꯊꯣꯡꯅ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯅꯤꯅꯤ ꯄꯥꯟꯕ ꯊꯥꯖꯒꯨꯝ ꯃꯤꯠꯂꯨ ꯑꯅꯤꯗ ꯁꯨꯃꯠꯄ ꯃꯌꯥꯏ ꯄꯨꯝꯕ ꯆꯦꯜꯂꯤꯕꯤ ꯆꯨꯝꯊꯥꯡ ꯃꯈꯣꯡꯕꯨ ꯊꯤꯔꯔꯤ ꯀꯗꯥꯏꯗ ꯃꯉꯥꯎ ꯊꯤꯔꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯨꯝꯊꯥꯡ ꯃꯈꯣꯡꯗꯤ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯥꯏꯍꯧꯔꯤ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯅꯤꯃꯛꯇ ꯏꯔꯥꯏ ꯂꯩꯃꯒꯤ ꯅꯝꯕꯨꯜ ꯃꯥꯒꯤ ꯏꯆꯦꯜ ꯌꯦꯡꯂꯨꯏ ꯁꯛꯇꯝ ꯃꯥꯅ ꯏꯔꯦꯟꯗ ꯇꯥꯏ ꯂꯩꯆꯤꯜ ꯁꯪꯒꯨ ꯍꯧꯅꯗꯨꯅ ꯄꯥꯏꯕ ꯎꯔꯁꯨ ꯂꯩꯆꯤꯜ ꯃꯐꯣꯜ ꯑꯗꯨꯅ ꯏꯔꯥꯏ ꯂꯩꯃꯒꯤ ꯁꯛꯇꯝ ꯌꯦꯛꯂꯤꯕꯣꯏ ꯅꯤꯡꯂꯣꯏ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯃꯤꯡꯂꯦꯟꯇꯅꯤ ꯊꯑꯣꯏꯗꯅ ꯎꯔꯤꯕ ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄꯁꯨ ꯏꯆꯝ ꯆꯝꯕ ꯅꯤꯡꯊꯧꯗꯤ ꯅꯠꯇꯦ ꯃꯥꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯤ ꯊꯤꯡꯒꯣꯜ ꯂꯤꯛꯃꯥꯕꯨ ꯀꯧꯏ ꯃꯥꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗ ꯏꯄꯥꯟ ꯊꯥꯕ ꯃꯇꯝꯗ ꯃꯄꯟ ꯄꯟꯊꯧ ꯃꯄꯥꯅ ꯈꯨꯃꯟ ꯃꯤꯌꯥꯝ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯄꯥꯔꯤ ꯈꯨꯃꯟ ꯑꯗꯣꯟ ꯀ꯭ꯋꯥꯛꯄ ꯑꯍꯥꯟꯕ ꯍꯥꯏꯅ ꯀꯣꯂꯣꯏꯅꯩꯗꯣ ꯉꯁꯤ ꯀꯣꯔꯧ 5ꯅꯤ ꯆꯟꯕꯒꯤ ꯏꯄꯥꯟ ꯊꯥꯕꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯈꯨꯃꯟꯒꯤ ꯏꯄꯥꯔꯥꯏ ꯏꯄꯨꯔꯥꯏ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯃꯇꯝ ꯑꯃꯗ ꯈꯨꯃꯟ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯊꯧꯖꯥꯟꯕꯤ ꯑꯗꯨꯒ ꯏꯆꯥ ꯏꯅꯥꯏ ꯄꯨꯝꯅꯃꯛꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯄ ꯄꯤꯅꯕꯤꯌꯨ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯑꯁꯪꯕ ꯍꯩꯗ ꯆꯪꯕ ꯑꯃꯨꯟꯕ ꯍꯩꯗ ꯇꯤꯟꯅ ꯍꯨꯠꯄꯒꯨꯝꯕ ꯂꯥꯏꯊꯨꯡꯗ ꯆꯪꯍꯟ ꯊꯨꯡꯍꯟꯕꯤꯒꯅꯨ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯈꯤ ꯆꯥꯎꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝ ꯑꯊꯣꯏꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯄ ꯃꯍꯥꯛ ꯉꯁꯤꯗꯤ ꯏꯔꯥꯏ ꯂꯩꯃꯒꯤ ꯃꯐꯝꯗꯗꯤ ꯃꯥꯏꯊꯤꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯝ ꯐꯅ ꯍꯧꯈ꯭ꯔꯕꯁꯨ ꯏꯔꯥꯏ ꯂꯩꯃ ꯃꯍꯥꯛꯇꯒꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕꯒꯤ ꯊꯧꯗꯣꯛꯇꯨꯗꯤ ꯃꯁꯥꯗ ꯏꯔꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯀꯥꯎꯕ ꯂꯩꯇꯅ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧꯗꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯦꯔꯥ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯋꯥ ꯄꯣꯊꯥꯔꯝꯃꯤ ꯇꯦꯔꯥ ꯄꯥꯝꯕꯤꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯇꯂꯥꯗꯨꯒꯤ ꯃꯅꯥ ꯄꯨꯡꯂꯕ ꯃꯈꯥꯗꯨꯗ ꯁꯥꯗꯥꯟꯕ ꯆꯠꯂꯨꯕꯗꯒꯤ ꯋꯥꯔꯗꯨꯅ ꯑꯋꯥ ꯄꯣꯊꯥꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯂꯨꯋꯥꯡ ꯀꯨꯔꯨ ꯄꯨꯟꯁꯤꯕꯒꯤ ꯋꯥꯡꯂꯦꯟ ꯌꯧꯔꯛꯂꯕ ꯃꯇꯝꯅꯤ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯈꯔꯁꯨ ꯇꯂꯥ ꯄꯥꯃꯦꯟ ꯃꯁꯥ ꯑꯗꯨꯗ ꯀꯣꯏꯅ ꯂꯩꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯇꯂꯥ ꯃꯥꯒꯤ ꯐꯩꯔꯥꯇꯛꯇ ꯇꯣꯡꯗꯨꯅ ꯂꯩ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯤꯛꯂꯣꯛꯅꯩ ꯅꯨꯡꯁꯤꯅ ꯈꯣꯡꯂꯤ ꯆꯦꯛꯂꯥꯗꯨꯅ ꯃꯌꯥꯗ ꯇꯦꯔꯥ ꯄꯥꯝꯕꯤꯗꯨꯒꯤ ꯃꯔꯨ ꯑꯃ ꯂꯧꯔꯒ ꯃꯌꯥꯗꯨꯅ ꯇꯨꯞꯄꯤ ꯇꯨꯞꯄ ꯂꯣꯏꯕꯒ ꯇꯦꯔꯥ ꯃꯔꯨꯗꯣ ꯄꯣꯝꯕꯤꯗꯨꯒꯤ ꯃꯌꯥꯗ ꯏꯟꯕꯤ ꯑꯁꯨꯝꯅ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯑꯅꯤꯗꯨꯅ ꯅꯨꯡꯁꯤ ꯆꯤꯛꯂꯣꯛꯅꯕꯗꯣ ꯇꯂꯥ ꯄꯥꯃꯦꯜ ꯃꯈꯥꯗ ꯑꯋꯥ ꯄꯣꯊꯥꯔꯤꯕ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯎꯔꯨꯔꯦ ꯃꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡꯗ ꯀꯜꯂꯛꯄ ꯐꯥꯎꯏ ꯀꯔꯤꯒꯨꯝꯕ ꯏꯔꯥꯏ ꯂꯩꯃꯅ ꯃꯥꯅ ꯍꯥꯏꯖꯕ ꯌꯋꯥ ꯇꯥꯕꯤꯔꯝꯂꯕꯗꯤ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗꯨꯅ ꯉꯁꯤ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯤꯛꯂꯣꯛꯅꯕꯒꯨꯝ ꯃꯥꯁꯨ ꯅꯨꯡꯁꯤ ꯆꯤꯛꯂꯣꯛꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯈꯟꯖꯕꯗꯅꯤ ꯇꯥꯏꯕꯪꯗꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯈꯜꯂꯤ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧꯅ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯤꯛꯂꯣꯛꯅꯕ ꯃꯇꯧꯁꯦ ꯎꯔꯒ ꯀꯜꯂꯛꯆꯩꯗ ꯅꯨꯡꯁꯤꯕꯅ ꯃꯤꯔꯥꯏꯔꯕ ꯑꯩꯗꯤ ꯆꯤꯡꯂꯣꯛꯅꯕ ꯐꯪꯗ꯭ꯔꯦꯗꯣ ꯅꯥꯄꯜꯅ ꯌꯣꯝꯕꯤ ꯁꯛ ꯐꯖꯩ ꯄꯣꯡꯈꯤꯕꯅ ꯆꯝꯖꯔꯕ ꯊꯃꯣꯏꯁꯤꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯥꯅ ꯎꯗ꯭ꯔꯦꯗꯣ ꯃꯁꯤ ꯍꯥꯏꯔꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯄꯦꯟꯗꯕ ꯂꯤꯁꯤꯡꯁꯨ ꯍꯦꯟꯒꯠꯂꯛꯏ ꯃꯁꯥꯗ ꯌꯦꯡꯂꯒ ꯆꯦꯛꯂꯥ ꯑꯅꯤꯒꯤ ꯃꯇꯧꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯣꯏꯍꯜꯂꯦ ꯃꯥꯕꯨ ꯃꯤꯆꯩ ꯊꯤꯅ ꯆꯩꯔꯛꯄ ꯍꯩꯕꯣꯛ ꯅꯤꯡꯊꯧꯅ ꯃꯥꯅ ꯄꯨꯔꯛꯄ ꯍꯩꯖꯤꯡ ꯈꯔꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯊꯧꯗꯨꯅꯨꯡ ꯑꯣꯜꯍꯟꯈꯤꯕ ꯊꯧꯗꯣꯛꯁꯨ ꯅꯧꯍꯧꯅꯅ ꯉꯁꯤꯗꯤ ꯁꯪꯁꯪꯅ ꯃꯃꯤꯠꯇ ꯎꯔꯛꯏ ꯅꯤꯡꯁꯤꯡꯂꯨꯕꯗ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯂꯃꯟ ꯈꯨꯝꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯈꯜꯂꯦ ꯄꯣꯝꯕꯤ ꯆꯦꯛꯂꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯅ ꯆꯤꯟꯗꯝꯕ ꯅꯥꯁꯤꯡ ꯃꯔꯨꯁꯦ ꯆꯥꯔꯒꯦ ꯀꯗꯣꯝꯗꯒꯤꯅꯣ ꯋꯥꯈꯜ ꯑꯃꯅ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯈꯜꯍꯜꯂꯤ ꯋꯥꯈꯜꯁꯤꯁꯨ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯋꯥꯈꯜ ꯅꯠꯇꯦ ꯋꯥꯈꯜ ꯍꯥꯏꯕꯕꯨ ꯆꯦꯛꯂꯥ ꯑꯅꯤꯁꯤꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯃꯤꯟꯅꯔꯤꯕ
ꯂꯁꯤꯡ ꯃꯔꯨꯁꯦ ꯆꯥꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯄꯥꯃꯦꯜ ꯃꯥꯒꯤ ꯃꯈꯥꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯇꯦꯔꯥ ꯄꯥꯟꯕꯤ ꯃꯁꯥ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕ ꯑꯃ ꯈꯜꯂꯒ ꯃꯗꯨꯗ ꯄꯥꯟꯕ ꯂꯁꯤꯡ ꯃꯔꯨ ꯑꯃ ꯍꯦꯛꯂꯒ ꯃꯌꯥ ꯃꯅꯨꯡꯗꯨꯗ ꯍꯨꯛꯆꯤꯜꯂꯦ꯫ ꯀ꯭ꯔꯛ ꯀ꯭ꯔꯛ ꯍꯥꯏꯗꯨꯅ ꯍꯥꯎꯁꯨ ꯍꯥꯎꯇꯕ ꯇꯦꯔꯥ ꯃꯔꯨꯗꯣ ꯌꯥꯝ ꯍꯥꯎꯅ ꯁꯥꯏ꯫ ꯇꯦꯔꯥ ꯃꯔꯨꯗꯣ ꯆꯥꯔꯨꯕꯗꯒꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ꯫ ꯇꯦꯔꯥ ꯃꯔꯨꯗꯣ ꯆꯥꯁꯤꯜꯂꯨꯕꯗꯒꯤ ꯃꯃꯤꯠ ꯃꯅꯥ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯛꯏ꯫ ꯃꯥꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯑꯃꯗꯤ ꯏꯒꯤ ꯈꯣꯡꯖꯦꯜꯗ ꯇꯦꯔꯥ ꯃꯔꯨꯗꯨꯅ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯏ꯫ ꯀꯥꯏꯗꯒꯤ ꯊꯧꯅꯥ ꯑꯃ ꯂꯥꯛꯑꯦ꯫ ꯊꯧꯅꯥꯁꯤꯅ ꯇꯠꯇꯅ ꯃꯉꯣꯟꯗ ꯏꯊꯤꯜ ꯑꯃꯁꯨ ꯄꯤꯔꯛꯏ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯇ ꯅꯨꯄꯥ ꯑꯃꯒꯤ ꯂꯩꯖꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯏꯔꯥꯏꯂꯩꯃꯕꯨ ꯐꯥꯗꯨꯅ ꯂꯧꯒꯦ ꯈꯜꯂꯦ꯫ ꯑꯉꯛ ꯑꯉꯥꯎ ꯍꯧꯔꯛꯂꯦ꯫ ꯋꯥꯈꯜ ꯑꯃꯨꯛꯅꯔꯦ꯫ ꯑꯐꯕꯗ ꯈꯟꯊꯕ ꯉꯝꯗ꯭ꯔꯦ꯫ ꯈꯨꯃꯟ ꯅꯤꯡꯊꯧ ꯇꯦꯔꯥ ꯃꯔꯨ ꯆꯥꯔꯨꯕꯗꯒꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯆꯤꯡꯂꯧ ꯁꯛꯅ ꯍꯦꯟꯕꯤ ꯏꯔꯥꯏꯂꯩꯃ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯁꯨꯞꯅꯇꯒꯤ ꯋꯥꯈꯜꯅ ꯑꯣꯏꯍꯜꯂꯛꯄ ꯊꯧꯑꯣꯏꯟꯁꯤꯟꯅꯤ꯫ ꯇꯦꯔꯥ ꯃꯔꯨꯗꯣ ꯆꯥꯔꯨꯕꯗꯒꯤ ꯑꯊꯣꯏ ꯅꯥꯄꯜꯅ ꯌꯣꯝꯂꯨꯕꯤ ꯏꯔꯥꯏꯂꯩꯃꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯌꯦꯡꯅ "ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯗ ꯇꯥꯎꯒꯗꯧꯒꯤ ꯁꯔꯨꯛ ꯅꯪꯕꯨ ꯈꯣꯏꯗꯥꯖꯕꯤ ꯀꯅꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯅꯕ ꯍꯣꯠꯅꯖꯧ꯫ ꯑꯗꯨꯗꯤ ꯅꯠꯇꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯗꯣ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯖꯈ꯭ꯔꯦ꯫ ꯑꯩꯗꯤ ꯃꯃꯤꯗ ꯈꯧꯁꯥꯕ ꯏꯁꯤꯡꯗ ꯂꯝꯖꯦꯟ ꯆꯦꯟꯕ ꯇꯣꯛꯂꯣ ꯉꯁꯤꯗꯒꯤ꯫ ꯅꯪꯅ ꯅꯤꯡꯂꯤꯕꯗꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯅꯠꯇꯅ ꯃꯄꯣꯛ ꯇꯔꯦꯠꯇꯁꯨ ꯊꯨꯡꯂꯔꯣꯏ꯫ ꯏꯔꯥꯏꯂꯩꯃꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧ꯫ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯏꯔꯥꯏꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯏꯔꯥꯏꯂꯩꯃ, ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯂꯧꯒꯅꯤ"꯫ ꯏꯔꯥꯏꯂꯩꯃ ꯑꯃꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ꯫ "ꯅꯪꯒꯨꯝꯕꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯂꯧꯗꯣꯏꯕ ꯅꯇꯤꯛ ꯅꯄꯥ ꯆꯥꯗꯕ ꯁꯤꯟꯊꯥꯅꯤ ꯃꯗꯨꯗꯤ ꯅꯪꯒꯤ ꯄꯥꯡꯗꯕ ꯃꯤꯇꯝꯕꯥꯜ"꯫ ꯃꯇꯣꯏꯅꯔꯦ꯫ ꯊꯣꯏꯆꯠꯅ ꯃꯜꯂꯤ꯫ "ꯅꯨꯖꯥ ꯑꯣꯏꯕꯤ ꯅꯍꯥꯛꯁꯦ ꯇꯝꯕ ꯑꯣꯏꯕ ꯅꯪꯁꯨ ꯀꯥꯟꯅꯗꯕꯗ ꯑꯅꯝ ꯀꯜꯂꯤ꯫ ꯑꯩꯅ ꯑꯅꯝ ꯀꯜꯂꯤꯕꯁꯦ ꯅꯨꯖꯥ ꯅꯪꯒꯤ ꯅꯁꯨꯝ ꯂꯥꯡꯒꯤꯅꯤ꯫ ꯏꯁꯨꯝ ꯂꯥꯡꯒꯤꯅꯤ ꯃꯗꯨꯗꯤ ꯅꯪꯅ ꯍꯥꯏꯖꯤꯟꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯅꯪꯒꯤꯗꯣ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯅꯪꯅ ꯄꯨꯝꯅꯃꯛ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯅꯈꯣꯏꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯍꯥꯞꯂꯒ ꯊꯝꯕ ꯄꯥꯝꯕꯒꯤ ꯑꯗꯨꯛ ꯇꯧꯔꯤꯕ ꯅꯇꯥꯠꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯇꯣꯞ ꯇꯣꯞꯄꯅꯤ꯫ ꯅꯝꯗꯨꯅ ꯐꯣꯏꯗꯨꯅ ꯂꯥꯛꯇꯨꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯆꯤꯜꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯕꯨ ꯐꯥꯗꯨꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯄꯜꯂꯤꯕꯗꯣ ꯃꯗꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯑꯩꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯅꯔꯤꯕꯅꯤ꯫ ꯏꯔꯥꯏꯂꯩꯃ, ꯄꯟꯒꯅꯨ ꯅꯝꯊꯥꯛ ꯆꯥꯎꯕ꯫ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯑꯩꯒꯤ ꯃꯤꯡꯂꯦꯟꯕꯨ ꯅꯪꯒꯤ ꯃꯤꯡꯂꯦꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯡꯂꯦꯟ ꯑꯃꯠꯇ ꯑꯩꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯎ ꯌꯥꯗꯦ꯫ ꯁꯣꯜꯍꯧꯔꯣ ꯁꯣꯜꯍꯧꯔꯣ, ꯑꯗꯨꯕꯨ ꯃꯄꯣꯛ ꯇꯔꯦꯠꯅ ꯈꯨꯃꯟ ꯅꯀꯥꯏꯐꯝꯗ ꯅꯕꯦꯝꯃ ꯑꯩꯅ ꯂꯩꯔꯒꯗꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯑꯁꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯏꯔꯥꯏꯂꯩꯃ ꯋꯥꯈꯜꯗꯒꯤ ꯃꯥꯡꯈꯤ꯫ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯋꯥꯈꯜ ꯇꯥꯔꯦ꯫ ꯈꯨꯃꯟ ꯅꯤꯡꯊꯧ ꯍꯧꯖꯤꯛꯇ ꯉꯥꯡꯅ ꯁꯛꯅꯈꯤꯕ ꯃꯌꯥꯝꯗꯣ ꯇꯁꯦꯡ ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯍꯜꯂꯛꯄ ꯁꯦꯝꯒꯠ ꯁꯥꯒꯠꯈꯤꯕ ꯉꯥꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯨꯠꯅꯥꯏꯗꯕ ꯑꯆꯨꯝꯕ ꯑꯃꯗꯤ ꯌꯥꯎꯏ꯫ ꯑꯆꯨꯝꯕꯗꯨꯗꯤ ꯑꯇꯩ ꯅꯠꯇꯦ ꯏꯔꯥꯏꯂꯩꯃꯅ ꯃꯥꯕꯨ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ꯫ ꯑꯗꯨꯅ ꯑꯆꯨꯝꯕꯁꯤꯗꯤ ꯃꯨꯠꯅꯥꯏꯔꯔꯣꯏ ꯈꯜꯂꯤ꯫ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯋꯥꯈꯜ ꯇꯥꯔꯛꯂꯕꯁꯨ ꯑꯉꯛ ꯑꯉꯥꯎ ꯍꯧꯕꯗꯤ ꯐꯠꯂꯝꯗꯦ꯫ ꯋꯥꯈꯜꯅ ꯂꯝꯖꯤꯡꯗꯨꯅ ꯃꯥꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯃꯟ ꯂꯩꯕꯥꯛꯇꯒꯤ ꯋꯥꯀꯩ ꯍꯤ ꯇꯣꯡꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯔꯥꯏꯂꯩꯃꯕꯨ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯥꯏ ꯃꯅꯨꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯂꯤꯆꯤꯡ ꯑꯣꯏꯗꯨꯅ ꯋꯥꯒꯩ ꯍꯤꯕꯨ ꯇꯣꯡ ꯈꯨꯠꯇ ꯅꯧ ꯄꯥꯏ꯫ ꯅꯝꯕꯨꯜ ꯃꯥꯒꯤ ꯏꯔꯦꯟꯗ ꯃꯗꯣꯝ ꯍꯤ ꯍꯣꯟꯗꯨꯅ ꯈꯜꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯔꯒꯦ, ꯐꯪꯗ꯭ꯔꯒꯗꯤ ꯍꯜꯂꯔꯣꯏ꯫ ꯇꯦꯔꯥ ꯃꯔꯨꯗꯣ
ꯆꯥꯔꯨꯕꯗꯒꯤ ꯑꯉꯛ ꯑꯉꯥꯎ ꯍꯧꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯏꯔꯥꯏꯂꯦꯝꯕ ꯀꯧꯕꯤ ꯅꯨꯖꯥꯗꯤ ꯃꯣꯏꯔꯥꯡ ꯂꯩꯖꯤ ꯄꯥꯡꯕꯒꯤ ꯆꯤꯡꯅꯤꯡꯗ ꯈꯣꯏꯅꯧ ꯃꯇꯥ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯃꯗꯣ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯑꯃꯗ ꯂꯩ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯣꯜꯗ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯍꯦꯛꯇꯨꯅ ꯂꯩꯕꯗꯣ ꯋꯥꯒꯩ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧꯅ ꯎꯔꯨꯔꯦ꯫ ꯑꯣ, ꯂꯩꯔꯦꯗꯅ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯅꯨꯖꯥꯁꯦ ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯏꯔꯥꯏꯂꯦꯝꯕꯕꯨ ꯑꯩꯒꯤ ꯈꯨꯠ ꯆꯜꯍꯧꯗꯕ ꯌꯥꯗꯦ꯫ ꯐꯩ, ꯂꯩꯔꯝꯃꯨ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ? ꯁꯖꯤ ꯑꯃꯨꯛ ꯁꯗꯥꯟꯕ ꯑꯩꯒꯤ ꯂꯥꯡꯗ ꯁꯣꯏꯗꯅ ꯊꯨꯔꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯅ ꯋꯥꯒꯩ ꯍꯤꯗꯣ ꯅꯝꯕꯨꯜ ꯃꯥꯒꯤ ꯍꯤꯗꯦꯜ ꯃꯇꯥ ꯐꯕꯗ ꯍꯤꯗꯣ ꯍꯣꯟꯖꯤꯜꯂꯛꯏ꯫ ꯇꯧ ꯍꯧꯕ ꯃꯔꯛꯇ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯍꯤꯗꯣ ꯈꯥꯝꯃꯤ꯫ ꯋꯥꯒꯩ ꯍꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯂꯩ ꯍꯦꯛꯇꯨꯅ ꯂꯩꯕꯤ ꯏꯔꯥꯏꯂꯦꯝꯕꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯆꯦꯜꯂꯛꯏ꯫ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯍꯦꯛꯂꯝꯕꯗꯒꯤ ꯏꯔꯥꯏꯂꯦꯝꯕꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯤꯡꯈꯣꯡꯗꯒꯤ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯍꯥꯏꯕꯅꯤ꯫ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯤꯄꯥꯏꯕ ꯐꯥꯎꯈ꯭ꯔꯦ ꯏꯔꯥꯏꯂꯦꯝꯕ꯫ ꯏꯔꯥꯏꯂꯦꯝꯕꯅ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯃꯥꯡꯁꯨ ꯂꯥꯛ ꯇꯨꯡꯁꯨ ꯇꯦꯟ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯅ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯀꯔꯝꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯏꯀꯥꯏ ꯈꯪꯗꯕ ꯑꯅꯝ ꯀꯟꯕ ꯂꯧꯅꯝ ꯆꯥꯎꯕ ꯃꯥꯒꯤ ꯈꯨꯠꯇ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯅ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯏꯔꯥꯏꯂꯦꯝꯕ ꯀꯧꯕꯤ ꯅꯨꯖꯥ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯣ꯫ ꯀꯔꯝꯅ ꯍꯦ ꯅꯣꯡꯗꯝꯕ ꯃꯄꯨ ꯅꯤꯡꯉꯣꯜꯂꯩꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤꯕꯨ ꯇꯝꯂꯤꯕ? ꯑꯁꯤ ꯍꯥꯏꯔꯗꯅ ꯉꯥꯏꯍꯥꯛꯇꯤ ꯈꯟꯖꯥꯟꯅꯩ꯫ ꯈꯟꯖꯥꯟꯅꯔꯛꯂꯕ ꯃꯇꯨꯡ ꯂꯝꯕꯤ ꯑꯃ ꯎꯔꯛꯏ꯫ ꯂꯥꯏ ꯄꯈ꯭ꯔꯥ ꯆꯤꯡꯖꯤꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯤ ꯏꯔꯥꯏꯂꯦꯝꯕ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯉꯛꯆꯥꯎ ꯊꯦꯛꯄ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯏꯔꯥꯏꯂꯦꯝꯕꯕꯨ ꯁꯥ ꯁꯟ ꯇꯥꯟꯕꯒꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯤꯕꯗꯣ ꯍꯩꯕꯣꯛ ꯅꯤꯡꯊꯧꯅ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯁꯥꯎꯕꯅ ꯉꯁꯤꯗꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ꯫ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯃꯃꯣꯝꯁꯦ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯈꯤꯕ ꯇꯥꯔꯦ꯫ ꯃꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯤꯡꯖꯥꯎꯗꯨꯗ ꯂꯦꯞ ꯈꯨꯃꯟ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯥꯝꯕꯤ ꯃꯩꯅ ꯑꯁꯥꯎ ꯃꯩꯔꯤ ꯑꯣꯏꯅ ꯑꯣꯟꯅ ꯊꯣꯏꯅ ꯆꯥꯛꯈꯤꯗꯨꯅ ꯍꯧꯅ ꯂꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯃꯤꯆꯩ ꯊꯤꯅ ꯆꯩꯔꯛꯂꯦ꯫ ꯍꯥꯏ ꯍꯥꯏ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧ, ꯏꯀꯥꯏ ꯈꯪꯗ ꯃꯤꯄꯥꯎꯊꯣꯛ, ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯦꯝꯁꯤꯡꯅꯕ ꯅꯇꯤꯛ ꯅꯠꯇꯦ꯫ ꯃꯤꯀꯨꯞꯁꯤꯃꯛꯇꯗ ꯈꯨꯒꯥꯒꯤ ꯀꯩꯔꯦꯟꯅ ꯌꯥꯊꯣꯡ ꯂꯣꯜꯂꯣ꯫ ꯍꯥꯏ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧ, ꯅꯪꯅ ꯁꯥ ꯌꯥꯎꯅ ꯅꯪꯅ ꯇꯣꯡꯂꯛꯈꯤꯕ ꯍꯤ, ꯄꯥꯏꯔꯛꯈꯤꯕ ꯅꯧ ꯈꯨꯗꯤꯡꯃꯛ ꯃꯤꯀꯨꯞꯁꯤꯗꯒꯤ ꯍꯩꯕꯣꯛ ꯅꯤꯡꯊꯧꯒꯤ ꯃꯤꯆꯩꯗꯒꯤ ꯊꯧꯗꯨ ꯅꯨꯡ ꯑꯣꯜꯂꯣ꯫ ꯑꯁꯨꯝꯅ ꯌꯋꯥ ꯃꯤꯆꯩ ꯑꯌꯥꯛꯄ ꯆꯩꯔꯛꯄ ꯃꯤꯀꯨꯞꯇꯨꯗ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯥꯅ ꯇꯣꯡꯂꯛꯈꯤꯕ ꯍꯤ, ꯄꯥꯏꯔꯛꯈꯤꯕ ꯅꯧ ꯈꯨꯗꯛ ꯑꯗꯨꯗ ꯊꯧꯗꯨ ꯅꯨꯡ ꯑꯣꯜꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯏꯔꯥꯏꯂꯦꯝꯕ ꯀꯧꯕꯤꯗꯤ ꯐꯥꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯋꯥꯏꯅꯝꯗ ꯄꯣꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯄꯜ ꯄꯟꯊꯧꯒꯤ ꯌꯋꯥ ꯃꯤꯆꯩꯅ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧꯗꯤ ꯊꯧꯗꯨ ꯅꯨꯡ ꯑꯣꯜꯂꯦ ꯍꯥꯏꯕ ꯃꯥ ꯈꯪꯂꯝꯗꯦ꯫ ꯄꯥꯝꯖꯗꯕ ꯈꯨꯠꯇ ꯇꯥꯔꯒ ꯂꯩꯃꯟ ꯆꯟꯗꯧ ꯁꯔꯨꯛ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏꯅꯝꯗ ꯄꯣꯗꯨꯅ ꯆꯦꯜꯂꯛꯄ ꯅꯣꯡꯆꯨꯞ ꯄꯥꯡꯕ ꯃꯥꯏꯀꯩꯒꯤ ꯈꯨꯟ ꯑꯗꯨꯒꯤ ꯁꯔꯥꯡꯊꯦꯝ ꯀꯣꯂꯨꯞꯇ ꯆꯦꯟꯁꯤꯟꯈꯤ꯫ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕ ꯀꯧꯕ ꯇꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯥꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯏꯔꯥꯏꯂꯦꯝꯕ ꯊꯋꯥꯏꯇꯗꯤ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯣꯠꯈꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕꯒꯤ ꯅꯨꯄꯤ ꯊꯣꯏꯗꯤꯡꯖꯝ ꯅꯤꯡꯉꯣꯜ ꯏꯃꯨꯔꯩꯅ ꯀꯩꯗ ꯐꯧ ꯈꯥꯏꯕ ꯆꯪꯂꯨꯕ ꯃꯇꯝꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯕꯨ ꯊꯦꯡꯅꯩꯗꯣ꯫ ꯂꯩꯆꯥꯛ ꯉꯥꯛꯇ ꯑꯣꯏꯅ ꯂꯩꯕꯥꯛꯀꯨꯝ ꯀꯩꯗꯨꯒꯤ ꯃꯈꯥꯗ ꯄꯩꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯨꯔꯦ꯫ ꯂꯩꯆꯥꯛ ꯂꯥꯏꯁꯧ ꯑꯣꯏꯅ ꯇꯧꯕꯁꯤꯅ ꯀꯩꯁꯤꯗ ꯂꯩꯔꯤꯕ ꯐꯧ ꯃꯈꯩ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯦ꯫ ꯌꯦꯡꯍꯜꯂꯨꯕ ꯃꯇꯝꯗ ꯂꯩꯆꯥꯛ ꯑꯗꯣ ꯈꯔ ꯇꯧꯈꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯇꯧꯔꯕ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤꯗꯣ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯩ꯫ ꯃꯗꯨ ꯎꯕꯗ ꯉꯛꯃꯟꯈ꯭ꯔꯗꯨꯅ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕꯅ ꯑꯈꯪ-ꯑꯍꯩ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯦ꯫ ꯌꯦꯡꯍꯜꯂꯕ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕꯤꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯤꯉꯨ ꯂꯥꯏ ꯀꯥꯏꯗꯣꯡꯂꯛꯇꯨꯅ ꯈꯣꯏꯌꯨꯝ ꯃꯄꯥꯎ ꯄꯤꯔꯛꯏ꯫
Hai hai taibang inung yai saudaba ipari sarang them aigi ieksa idu aigina ipasa singu aidi matik aigina mangal chaurpi koloi aigina idai leima kawido naburel khoyum sidabi aidi leimare langon nungdam lakpini kiganu ipari imom sa palem nama lairimbi aidi ngasiyo laire nungja sidagi ching ngasida tariba sarang them nangi yekta tillabani hiyang ching ngasida lairimbi aigi khubam yajar sana sangai sar ipari nachak nangi kada naran nangi kada nachak naran pige do afaba yai phaba nungdam bige sahi nukumja khuding lamta haiba thagi pangkhalakpa ahan ba lebak pokpu numitta sarang tem sagai aigi iekcha ipari imom singna lairimbi nama ingonda chaklon kalau khunjau le chau pibige asumna amai bina singu le pau che labada sarang them luwang basu pungning nungsina kappe pongamdana pokpa taibang mapokda singu mana thaujal mapai pina bir khalido lairen bi ima mana chelamba leipau tungina sarang them luwang bagi phaukai makhada lairen bina sapong birabada phaukai do sidokla nauna laisang sarga yang thang lairen bi mingthonduna lat pa hoke sahi khudingi lamta thagi ahan baleba pokpa numita sarang tem sagaina lairen bina pamlambagi matungina saklong kale yang thang da taba sarang them kulup lairen bi mapam sarang them haina singleiron puyada mayek singna irambe amaromda ngasi phawba khumal haiba maikeida tera mai safade lairen bi mahak thaki karigumba tera maru natraga mahi charabde ya punsigande maya kele haina thajane asumna leirunugi mafamda madauna phunga nakta pham mai tikna hiyang thang lairimbi imagi wari libal losinki mate khartane liribado singu magi matik mayaide kananasu saithabada loiba ngamgodaba natte wari liraba matung numidangi chaklen charaba matung khomlen tungkhun tankre numidang tanglo leina thengjilaklaba ahingi matam ningaidana tumli leirino mathangi numine nambul turen hiden mata phabududa khwangda tungon ya in cholame lemlei ngasu yamna lai nungthil numidang wairamgi mamang khajik chakhatpa wanglen matam moina taw lemlei nga pharini haiduna tawribado ngasu yamna lai inga nongna kumdamba ingen nongna kumkhaiba matamni turel masu mabuk thalle ngagi mapema ngarai makaubina lemle ngam poktuna laije irul nungda harau mathoi kana thani inna son khudingi lemle ngam lai adu tare laksubagi thadabaduda mekup khara kanarga songe tawbada indo songat pangamdre hangen paura dijawdo ge laure karigumba arumba pos amana indugi manungda yataduna laibadawna tawe leirino magi wakhalda lemlei ngajaw ama indugi manungda lakle aduna chamunbadagi magi pangan indo songkatpa ngamdribani haiduna wakhalda khoirangba haibadu oi lemlei ngajaw machugi nga oiragana ngayon bidoina yonthoke achauba ngadi masu mapu unina thongduna chaba ngamla aduna taret mamal sonduna achauba ngase mantiknarage asumna wakhal nungaiba haibadu oi thawna amam kadumdagina masada fawle leijaba thawna lingjin puthokduna sama pangan puthokduna laije irolungda luptuna leiba indo tapna songkale warisigi kunthra taret suba tangkak miyamda khudol tamjagre adomna warisi tabiraga adomgi mot adu comment da thambiram amadi channel subu nuksibiduna like share subscribe to kaubigana losilakpada mayam ikoknona amuka na khurumjari